Ngasi numida waram phongkiba tungan Manipuri sifhongsing amasum thokiba thawdo wathoksingdigi maruoiba I pausing khongasaraga Manipur top channel gi maikeidigi myamna thamjagi ahanbada Russian lanmiga lanthingnanabagi damak Tamil Nadu masama Ukraine gi paramilitary force ta join tokre yamna pukning nungsiningai oiba pawmada hauji Ukraine lairi ka tamliba leba sigi mahiroi ama Russian force ka lanthingnabada saruk yanabagi damak Ukraine gi paramilitary force ta join tokre Maki mamingna Sainikya Ravi Chandra Saikun Matui Kawi Hai Bakangmle Mark Tamil Nadu gi Coimbatore district gini hari amasum officials na maki laifamna satuna maki mama para power sigi maramda hangluba matamda mark Indian Army da anirak apply tokye dubu reject tobiki haiki Mairo esikumza English ngani taraga nipan Ukraine da leiba National Aerospace University da mingsan baga lonya na maki course adu saye sigi July da loiga da bani hari Ukraine da Russia na landara kraba matung imung manungna maka pau fauna bangam kidaban hari magna maki parents singda khangalakwi gi matung ina Russia gi mayok ta lanthengna na bagi damak Ukraine gi paramilitary force yawbani hairi hansu pau sna makata na palakli amaramdana sandel amadi technopal la thokiba thawdo NPF na thowan mani ani supa tangka chemical yawkiba nifuga mathoi sandel amadi nifuga nitoi technopal e sida thokiba hingsa gi thawdo खुदिमक NPF ना थुवन मनी मसीदा BJP गा हिरम अमतदा सेनबा लैति हाइना BJP संदेल गी प्रेसिडेंट फोंदोखरे BJP संदेल गी ऑफिस ता पांगथोकिबा पावगी मिफम अमगा मरी लैनना मखा तारदुना हाई खरौ खुलेन द थोकिबा थौदो अदुसु NPF की वर्कर्स ने गाड़ी कुल्लोम थुगाइखिबदा नतना मियै तरे लोमसु असोपन नंगहलिबनी मसीदा नतना कांगोय गी निंगथौबुसु मखोइना किडनैप तौदुना ओट नैरबा मतुंगदा लमहांगदो होंदोलमखि election numit asida su technopal kendra asigi tungan polling da EVM sing thugaiba gi thabak sataki tungda makhoi bu saibol da faduna logi weba thabak haujik sathari basini sandel e sida su makhoina onopata phiral na singba mai thaduna irang thonki amasu molsam amadi khabung khulen gi ningthau singbu phaduna ot nairaba matungda thadok pirakhi japhau bazar da su paraulon khun gi ningthau gi gari da su attack toraktuna su on madaratana ngami ani su makoina fadun on nairaki masida sunatana NPF ki candidate masamang su election numita CCTV footage thugaiba laiki haina su phongdoraki atopa pawmana Congress the board pi haiduna NACN IM na khunjani tamthina furakle Indian National Congress INC the board pi haibagi dama Urkhul district ki manungsanma lamang khulda khunjani NACN IM gi kadar singni haiba miyoi singna tamthina furam lahari thaudo singra numida pung tare lom tabadu waida handak pangthokiba ani supa tangaki state assembly election urkhul a sida INC gi merep oiriba Alfred Arthur board piribano haiduna sakhangdaba khulai paiba NACN IM ni singnaba kadar singna urkhul gi lamang khunja sing phu saiba horakhi hairi thaudok tu khunja ani NACN IM gi kedar singna singai ba na kanuna tamthina furamki thaudo dura khoisaw naraba khunja sing NACN IM na tunglakpa Maruti Gypsy ama thugaiba gi loina mai tha dura mangan khresu hari khunja sing na haurak tuna Gypsy mai tha ba loina na tan bada larholuba sigi kedar sing mafam adu thadok tuna sen khari amasum khunja sing na makhoina apama mi da board pibada athingma pirakpa si khunja sing na yaning da phungdokli hainasu paus makhata na palakli Makasa tarak po ina to papaw mana nupi singbu polisi maker yohanba amasum naha singda kunai sigi apaba wakhalon piba matam oire Rasmohan malem geleba kya da pangthok na bugu Manipur su gender equality today for a sustainable tomorrow haiba wakhalon ngasi malem gi nupi gi numit mafam kya da pangthokre DM College of Arts amadi Thambalmari College na sinduna Mantripuki da leiba Rotary Club ta pangthokpa nupi gi numita athoiba mithung oikiba DM University gi Vice Chancellor Professor N Rasmohan hai nupi gi numit pangthokpa khaktana nupi singmu khunai sida awangba thakta pukatpa ngamloi state amagi policy maker oiriba legislative ta nupi singi reservation thamduna politics partisan tawhanduna makoida policy sema yohangadabani Manipur gi nupi singasi haurak ngaidagi makoi goiba tonganba fida ama lamdam sida lauduna lai Hairaduna Khoirambal Kaithil the Lamdam Sigi Nupi Singi Matik Maya Malem Sinmatuna Kangari Bani. Numid as he hokiba English Magasamapan Subnagini Panda America the Leba Socialist Republic of Women's Section Amana Sinduna Nupi Lising Taraga Mangarom Saru Yaduna Nupi Singu Awangwatak Tamo Amasum voting right for Ngalu Haba Panamda Pangtoki Aso Miamgi really Ama Pangtoki
Madugi matung English amaga samapan taraga tereta Denmark tuan tuan berlebak taraga teret ki yam leba nupi sing na seruk yaduna pangtukiba mifam amada nupi singbu manaba kunai da thamnanaba pangtuki nangka kayarakta USA amada European countries sing na pangtukiba nupi singgu eba asowa mifam aduna maram oiraga English sing amaga samapan humdraga mangada United Nations nupi singgu eba numit ama thamnanaba pandamda sayesimaki Mars ni panda Paris ta ahan boina malemgi nupi gi numit pangtukiba ne haki Nakalamaromda Malemgi Nupigi Numit Manipur Sumapam Kara Parks na Pangthoknari Gender Equality Today for a Sustainable Tomorrow Haiba Wakalunda International Women's Day Thoram Women's Studies Center is Kula Women's amasung college nambol na sinduna college asigi conference holding asi pangthokre hainisu paus na makata na phungdorakli Makasa tarakpoi na to papa mana Mikhal the violence sa tharibasing candidate sing na worker sing bula na lamjing badagini Nauribam Khamba Handak Pangthukiba Taragani Suba Manipur Legislative Assembly election na violence ki sang yamna wang kibasi candidate singna makoi makoi gi workers sing bulana lamjing badagi thokibani candidate singna workers singda nakpak tahananaba insin bagi thawong sa tharakpana thawning da thawdok sing gi sang wong khalakibani asigumba thawong lamdam sigi miyam punna thengnamina duna thingba matam oire haina Patriotic Writers Forum Manipur gi president Nauribam Khambaduang Fundokre, Wafamasi Artist Training Cum Educational Research Center Amadi Patriotic Writers Forum Manipur Taumising Hokiba, Mars Kitang Marigi Numidang Tenta Kongbanda Election Gamari Lainana Yumai Tabgi Taudok the Awaba Nangduna Atopakula the Sangzapam Loduna Lady, Lamdam Sigi, writer, cultural and social activist Rakesh Naurema di maki imung munung awab da selo ni lupa lising ni fuga matoy ke songa sana thana ba polam sing madi nong mada sang da yadra ba polam sing teng bang bagi khongsat ke mari lainana phongdok khibani khambana makhata na haiki da election ai bisi masa na apam candidate amada masagi sei manga gi adhikar du pijaga bani adobo constitution na piri bai khoi gi hak sing khongoi na bagi thawong sathanaduna miwe amaga gi marakta laikai amaga gi marakta khul amaga gi marakta Bom langsinaba, nung langsinba, numay kapsinba madi atay violence ki thawong kaya sa takiba sima kuwaiti ki lebak tiba thawdok singni. Naha oiriba lamdam sigi aiba film producer, social and cultural Naurem Rakesh madi maki imungi yum tumnamay thadokiba thawong si thamoy sok nungay taba fawi. Thawdo sida lamdam sida violence ki thabak oigadaba mandi. Amasu Mars tara da haidokadoriba election gi result asigi matungdasu masidagi hena violence ki thawong sing sa tharakadra haini singnay. Yaragadi asigumba pamdaba thawong sing asi amuk hana thuandanaba mari lainaba singna honabiyu aikoi khudimak nungsi sanana hingminanaba hotnasi haikenasu pausna phongdorakli atopa pawmana nupi singgi oiba rally pangthokre Manipur State Rural Livelihood Impal East ki Kontha Village Level Federation sinduna malemgi nupi gi numit asi ngasi khabam lai haraufna pangthokre thawramadugi saru ama oina BLF Team 5 ki nupi singna khabam gi akoibada lamsang khongsa satuna numit asina lakpada lamdam sigi nupi singda anauba thona pirasi haiba rally sakhi thawramduda kontha khabam gram panchayat ki pradhan SGT na haikibada malemgi mafam kya da nupi na lawriba thawdang singa si maruoi nupi sunupaga manana thabak tawba ngami nupi bu ikai khumnabu utpa haiba si afaba khunai ama purakna biki maruoiba maram ne haiki Thawramaduda livelihood mission ki district mission ki manager and Basanta amadi hengang kendra apunba maira paibi look ki president W Boramani na singba miyoi singna president member on saruk yaduna mifam amasu pangthoki haina palakli Makasa tarakpoi na ngasi state si goiriba COVID-19 update memna thamjaramge ngasi goiriba positivity rate si 1.4% oina leiri aduga apun boina miyoi taraga nipan khak nawno COVID-19 positive oiba thengnaraklaga miyoi lising amaga sahumga kunga tarukna nawno COVID test tokhi aduga miyoi laikhidabagi report lakte ngasi nawno COVID-19 positive oiba thengnarakhraba miyoi taraga nipan si Bisnupurigi miyoi anini Susampurigi miyoi ohum Impal East dagi miyoi ama Impal West dagina miyoi manga Kaksing dagina miyoi ama None digi miyuema Senapati Tamenglong Tengnopal dagi miyu amamam aduga Thaubal dagi miyu ni puna miyu taraga nipan nawno COVID-19 positive oiba thengnarakhi aduga miyu amata laikhidabagi claim lakte aduga apun bena miyu lising maga sawma kunga tarungna nawno COVID test tawkhi hainisu ngasigi COVID-19 updates na pali Loisilakpoina to pamaruiba pau khrana class 12 ki exam pangthoknaba honabagi mayokta mahirui singna khongjang sangsingkhre police na tear gas kapada mahirui kya sokle manga fajin khari
COVID-19 na maram oiduna say ani hena lairik tamba yadana lairubadagi mapung fana mai tamba phangdana lairaklaba matungda lengana class 12 ki exam pangthoklagani hairakpagi mayokta ngasi tungan ba higher secondary school gi mairui singna irang horaktuna khongjang sangsinkhre police na mairui manga fajin kibaga loina irang adru control tona bohonabada police na tear gas shell kya kaptuna tan khaibadagi police ama yauna mairui kya aso apanangkhre all Manipur class 12 joint higher secondary students 2022 gi lamjing makhada ngasi ayuk pung 12 khare helakpa du waida BT Park ki akoibada punba horakpaga loinana khongjang sangsinba horaki mairoi singa dugi maraktagi kharana education ace ki director unaba sakhringai marakta mairoi kharana council gi office ta khongsat ama satnaba honaraki maduda police na athingma thamduna sathandana bohonaki madugi mayokta mairoi singa duna namduna satnaba honarakpada akan mamong muknaraki mairoi singaduna namkhaiduna Johnston school gi maikai romna sangsinba horakpada police na tear gas shell kya ka pa horakhibaga loinana mairoi singna su police tamna nungna thomjilakpadagi irang adu chaukthorakhibani mairoi singna phongdorakpagi matung ina sei ani hena lairik tamba phangludraba matung exam tawguni hairibasi maram chade matam sangna mahi ningthina tamba phangkhidabana maram oiraga syllabus ningthina loisindri matam masida matau karamna exam asi pangthokadoribano mari lainabasingna taksilurabasu tabidabadagi ngasigi khongjang asi sangsinbani hainasu pausna makhatana phongdorakli makhasa tharakpoina top paw mana Imphal West ki kendra taragumdoi gi counting gi sem sab loire Kiran Kumar taragani thoi suba Manipur Legislative Assembly election 2022 gi oina Imphal West district ki assembly constituency taragumdoi kaisam thong singjamai sekmai lamsang konthaujam paswai Wangoi, Mayang Imphal, Thangmaiban, Sagolban, Oripok, Langthabal, amasum Nauria, Pakhang Lakpa Kendragi, Bot Masing Thiba, Thasigi Tarage ayuk pung Nipandagi Thiba Hogodoriba Sigidamak Sem Saba Loire Haina Imphal West District Election Officer Thoksom Kiran Kumar na phungdokre ngasi DEO Imphal West ki office ta pawmising unabada DEO Kiran Kumar na makha taraduna Bot Masing Thibada Kaba Pobasi Hona Sani masida akaba kangbuna kahawdaba candidate amadi party ki officing da laukshinba kai hena langba tawrashi haina phongdokpaga loinana bot masing thi bahawba si postal ballot paper hana thi bahawga henesu pausna makhatana su phongdorakli makhasa tharakpoina topa pawmana Prime Minister Narendra Modi ne humanitarian crisis yenglaga khudakta 6 fair thamnaba khankhre Prime Minister na hauzik Ukraine na thoklibu wathok asi loisinduna laiba adugi miyam gi awaba yenglaga 6 pair lauthoknaba United Nations da ma ki oibu wafam thamkhre amarom na Prime Minister na Ukraine da hauzik oiriba phiba masiga mari leinana laiba asina pibiyaba mating pigani haina su khankhre amarom da ngasi su Bharat ki akhanaba flight tari na lan nanglaba Ukraine dagi Bharat masa lising ani gi mathakta purakre hauju phawbada laibasna la nanglaba Ukraine dagi Bharat masa puna lising taragani pan gi mathakta purakre hari makha tana su Bharat ki flight sing Ukraine dagi Bharat masa sing purakna ba thawrang tawkhre amaramda Bharat masa sing puthokna ba hona bada Ukraine gi yumthang nari ba laibak singna Bharat ta mateng pangbirakpagi damakta Prime Minister na apen ba phongdokre haina su palakli makha sa tharakpo oina masum loisilakpo oina topa maruiba pawkhrana Supreme Court ki rai matung ina MPSC na lawa parikya me thara muhana pangthokadori kumja English inga taraga taruki Manipur Public Service Commission MPSC na lawa Manipur Civil Services Combined Competitive MCSCC exam adu sanahan kidraba matung tha marigi manung amuhana exam pangthokadori pangthokhangadabani haina satliba sayesi gi February 19 da India gi Supreme Court ta thakiba rai amagi matung ina sayesi gi me thada amuhana exam pangthoklagani haina MPSC na khangalakli Hiramasigi matana ngarang MPSC gi register NS by faina thokpa circular amagi matung ina kumja English ngani ga taraga tarukta MPSC na lauba MCSCC gi main exam sayesi gi me thara nauna amu pangthoklagani kumja English ngani ga taraga tarukki MCSC gi main exam na saruk yakiba candidate sing khaktana nauna ama pangthokadoribe exam sida saruk yaba yagani hari MPSC na pangthokiba kumja English ngani ga taraga tarukki MCSCC gi preliminary exam di thakhraga main exam gi paper ama phawba exam thakiba candidate sing di nauna pangthokudoribe exam sida saruk yabi khudong chaba leiroi loinana kumja English ngani ga taraga tarukki
MCACC main exam da candidate singna laukiba subject adumak nauna pangthokkodoriba exam asidasu laugadabani candidate singna optional subject homdo hongjin tawbigi ayaba lairoi loinana exam gi matam su athubada lauthoklagani haina SN by Fagi circular sina makhatana su phungdorakli Makasa tarak poina to papa mana BJP gi worker singna nongmai sindonda voter singi Aadhaar card ngarang numidang khongwat khre M Himanta ngasi wangjing tenta kendra gi polling number 34/9 da repol pangthukliba sigi mangoinana ngarang numidang BJP gi worker singna nongmai sindonda polling station asida leiriba voter singi Aadhaar card namphura khongwat khre haina kendra sida congress ki mere poina moirangthem Himanta na phungdokre hiram sigi matangda ngarang numidang moirangthem Himantana media thadorokpo warolami gi matungina saktak se yaudana voter sing matawkramna bot thadaba yawgadoribano yagadoribano haibisi asobu hangama oire thaudo odugi matangda general observer returning officer amadi mari leinaba singda pawpi duna khangan khrairi nongmai sindonda nampuda Aadhaar card khonggat pikhraga voter sing adugi bot thadaba yabigi right adu mari leinaba singna pigadabani BJP na nampuda bot Thadakraba Wangjingi polling ataisu bot hananaba low court ki mating lauragani hainasu Moirangthem Himantana makhatana phungdokhi atopa pawmana pungkun gamari gi Thoubal district general strike mai pakna sathaba ngamkidre JC against the brutal killing of Laimak Pokpom Amuba Ilis Aruna Manipur lengak thamkiba wakat sing thabuk oin onthoraktabadagi penaba phungdoktuna JC sina ngarang ahing nongyaidagi Thoubal district ta pungkun gamari gi general strike kaukibadu mapung fana general strike tawbadi ngamkidre ngarang ahing dagi hauna Thoubal district headquarter amadi atai mafam singda masing yamlaba security personnel sina ngak senbagi thabak mapung fana satabana district asigi manung amadi lonaba mafam singda gari sing mau sagum satok sasin tawnaki dukan sing thong hangnaki kaithel sing mau sagum phamduna posta yonaki loinana general strike asina thoidokna akaiba mata miyamda pikiba leikide pungkun gamari gi general strike haukiba sigi matangda ngarang Wangjing haudam maning laikai da leiba Pioneer Club ki lampak da pangthokpa pawgi mifam amada JC ki co-convener Texam Roman Kumar phungdokibadi haukiba February mari ki ahing nongyai da miyoibigi minungsi amata yaudana nongmoina kaptuna hatok pikraba amubagi miyara sida senariba Rajen amasum Rakesh mapa masa anibu ngasi pawbo Manipur lengang na fadana leiriba sipende Mangna hai JC na thamlibu wakat sing asi thabak oina onthoktrabadi Thoubal district ta pungkun gamari gi general strike asi kaubani general strike manungda ana aye lining laison amasum essential service amadi media ga mari leinabadadi athingba leiroi hainasu pawsna makhatana phungdokhi loisilak poina amuhana maruiba pawma mahiroi singna pass mark piu haiduna khongjang sanchinbada police na tear gas kapada mahiroi kya Sokre Physical class matik sana tawkidabana sa ASC Council of Higher Secondary School na lawgadoribe exam asida pass mark forward sungsoi soidana PBU haina taksilladuna Manipur leiriba Higher Secondary School la class 12 tamliba mairui singna irang horakre irang adu laksinana Manipur police na tear gas amadi rubber bullet camera kapkre thaudo odu police ama yauna mahirui kya so opanangkre all Manipur Class 12 Joint Higher Secondary Education 2022 gi lamjing makhada sa ASC gi Class 12 exam thagadoriba masing yamlaba mahiroi singna ngasi ayuk pung 12 helakpada Imphal gi BT Park ta laktuna punba hokhi mahiroi sing adugi marakta gi kharana Education AS ki director unaba sakhringai da BT Road ta thangnaba maikai romda mahiroi kyana kosem gi office tamna khongsat ama satnaba honarakhi khongsat adu satanaba masing yamlaba police na thingba horaki athingba adu gi mayokta mahiroi sing aduna namduna khongsat adu makhatana satnaba honarakpada police ka akan mamongna muknaba horaki nakalani gi marakta angam tanarakpada gi mahiroi singna ayenba sakti sijinraktura police sing adu namkhai duna BT Road ki mamang pangna Johnstone School gi maikai romda sangsin bauki mahiroi sing aduna Johnstone School gi mamang gi lambi yokshilakpada Treasury Office mapada police na tear gas ka horaki Treasury Office Room digi mahiroi sing aduna tear gas hel kya kap tuna tanturak laba matung mahiroi sing aduna kanglagi nungsuk thangba hogjang manaki main road ta phamjinduna protest ataki tanja adu BT Road tamna lakada gari sing maikai kya dagi thatuna thamki irang thoklingai talag adu waida khoirambal kaithel gari amata salangide makhatana police ki henba forces in aduna lambi da phamjinduna protest toriba mahiroi sing makhatana police na tear gas hel kya tuna amu tankhai bauki maduda mahiroi khara wan thaba yorakpada hospital pukhanaki loinana police amasu mahiroi singi maraktagi nungna thumlakpada mamai da panduna asu opanangki
ꯃꯥꯏꯔꯣꯏꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯇꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯏꯔꯣꯏꯁꯤꯡꯒꯤ ꯏꯔꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯈꯤ ꯂꯣꯏꯅꯅ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ASP ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯃꯥꯏꯔꯣꯏꯁꯤꯡ ꯑꯗꯨ ꯊꯦꯝ ꯅꯧꯗꯨꯅ ꯍꯜꯍꯟꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯥꯜꯂꯛꯂꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯑꯦꯟ ꯊꯦꯡꯛ ꯌꯨ